Thasi ki tara tareta ki paraga numit mangani ki Manungda internet ki Athingba Louthoktrabadi leingak ki mayokta Tonganba Khongjang sing Changsilagani haina all Naga Student Association Manipur Ansam na phongdorakli. Ansam ki Information and Publicity Cell ki Cherol man hai state asida thokliba irang asigi yengduna state leingak na internet thingliba si numit chama yangkhainipan hellakle Broadband user kharagi komthok panatana atai gi oina di Athingba si leiri. Internet thingbasina state asigi senmilo yauna hiram kayada achauba safu piri. Internet thingbasina tangdu leita aba pamjaba Naga sing dasu konsenba si paksana censorship chathaba amade constitution piriba citizen singi fundamental rights khunggauna bani. Houkhiba September 3 amade September 18 da Ansam state leingakta internet ki Athingba Louthokpiu haina appeal toba leikrabani. Amaromda kumjali singani kungamatho ki September tha government college singi assistant professor launana ba pangthokiba interview ki result lautho haina su Cherol asana makatari.